Myanmar gi khampat ta thokpa irang amana maram oiraga Myanmar masha satre taranipan Manipur gi Sandel district in New Lazang da sanglakre haina official oiba report amana haide Hiramashika Mari Lena Manipur Lenga ki Chief Secretary Dr. Vinit Joshi na thokpa serol amana hai headquarters 28th sector Assam Rifles tagi phangbu paw amagi matungina Myanmar dagi nauna miyoi satre taranipan India gi ngamkhoi lansilaktuna tha asigi kulumdoida Sandel gi New Lazang da sanglakle apunba miyoi satre taranipan asigi manungda nupa sani ga shumna mapan nupi sani shumna anipan amadi angang sahum ga shumna ama yauri Home Ministry gi pautang matungina lokai na sanglapa Myanmar masha sing Manipur da sangba thingna ba Manipur lengak na mamang dagi hona Assam Rifles ta khangan kibani handak ta amuk nauna Myanmar masha sate taranipan sanglapa si housing oiriba state ki law and order gi fibam asida state lengak na yamna lumda lodi matik shaba se sang yaudana Myanmar masha sate taranipan bu Assam Rifles na karigi amadi karamna ashi Sanghan Kibage Haibagi details report Pirang by State Lenganga Assam Rifles ta kangan krek loinana Myanmar masha chate taranipana shi maramdamda khudakta halan kinaba Assam Rifles ta paktak pikre amaromda Sandel district ki DC amadi SP da Manipur da su hariba thabak sing ashi pangthoknaba amadi kanglon kaina sanglakliba Myanmar masha sing gi biometrics amadi photograph sing launaba shu kangan kre hena paw sin makatari